आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau मुख्यमंत्री नोंथमन बिरेन सिंहना संगाई फेस्टिवल की थीम सॉन्ग असी हौदोक्लगनी मुख्यमंत्री नोंथमन बिरेन हाइदी राज्य अस्ता रोपवे सिंह मपुंग फाना सेमगोटलबदी चथो चसिंग थबक हेना खुदोंग चाहलगनी प्रधानमंत्री नरेंद्र मोदी ना लेबाक असकी G20 प्रेसिडेंसी के लोगो थीम अमसुंग वेबसाइट ngasi hangdokani amasung हिमाचल प्रदेश अमसुंग गुजरात विधानसभा मिखलगी वोट खोंबगी थबक कनखलकली संगाई फेस्टिवल लिसिंग अनि कुनी थोई थास की कुनमा थोई की कुंथ्रा फाउबा राज्य असिगे तोंगान तोंगान फमसिंग पांगथोकनबा सेम साबि थबक कन चथरी फेस्टिवल असि मियाम अमतो ओइना पुना सरुक यामिनदुना हराउक तयामना पांगथोकनबा वाटर रिसोर्सेस मंत्री अवांगबो निवाना अपील तौरी सोशल मीडिया थागतपा वारोल अमदा श्री अवांगबोना हाई कुम्है मनुंगदा तोंगान तोंगानबा जाति कांगलुप कुंथ्रा मरिगी नाट की ओइबा जगोई इसै सिंग प्लेटफॉर्म अमखक्तेदा उबा फंगनी मसिगी मथक्ता लमदम असिगी महौसागी ओइबा चिंजाक पोलो मसाना मालेमसिदा तांगलबा सजी मखल संगाई येंगनबा लमदमसिगी खुदसा हाइरबा आर्टिसान सिंगना पुथोकपा हैंडलूम अमसुंग हैंडीक्राफ्ट की पोथोकसिंग लोकताक पाता नुमित थोरकपा चेरी ब्लॉसम मफमसिंग यावना तोंगान तोंगान कुमैसिंग येंगबा लाकपिनबा अपील तौरी मणिपुर संगाई फेस्टिवल गा मरी लेनेना मुख्यमंत्री नोंथमन बिरेन सिंहना फेस्टिवल असिगी थीम सॉन्ग ngasi मुख्यमंत्री के सेक्रेटरीता पांगथोकपा थरोम अमदा हौदोक्लगनी मुख्यमंत्री नोंथमन बिरेन हाइदी राज्य असि ओइना रोपवे सिंह मपुंग फाना सेमगलबदता चथोक चसिंग थबकता हेना खुदोंग चाहनगनी इम्फाल लेबा मुख्यमंत्री के सेक्रेटरीता ngara रोपवे सिंह सेमगनबगी मतंगदा पांगथोकिबा मिफमदा मुख्यमंत्री हाई असिगुंबा रोपवे सिंह असना लंबी थोंगी खुदोंग चादा फमसिंगदा योहंदुना चथोक चसिंदा हेना कानबा पिरगनी मसी थबक ओइना अथु मतमदा पाइकनबा थौरांग तौरी मिफम अदुदा कोलकाता गी रोपवे कंपनी सिंगी मिहुत सिंह राज्य सभा की MP महाराष्ट्र लैसेम सना जावा मसुंग MLA LM खोक्ते यावना मकोक्तम ऑफिशियल सिंह सरुक याखे इम्फाल क्लासिक गांधी जथरीबा बेम्बू प्लांटेशन हार्डनिंग एंड बेम्बू एज अर्थक्वेक मटेरियल्स फॉर कंस्ट्रक्शन हाइबसिदा अंतर्जातीय सेमिनार ngasi अरोइबा नुमिता बेम्बू हार्डनिंग प्रोसेस बेम्बू प्लांटेशन एंड मैनेजमेंट हाइबहिरमसिदा अखंग अहि क्याना वा ngangle सेमिनार असि ngana हौदोकपा नुमिता मपाल थ्रोम अमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन हाई वा हाइबसि अवांग नुपोक लमदमसिंगदा यामना मरु ओइना सिजिनबा पोषक अमनी मणिपुरी खुनाइदा वागे पोथोकसिंग याम नकनबा मरी लैनै खुनाइ असिदा मी अमना पोकपदगी सिबा फाउदा वागे पोथोकसिंग सिजिनरी सेमिनार असि मणिपुर यूनिवर्सिटी कांचीपुर CSIR NEIST लम्फेल पाट अमसुंग अपुनबा इमागी मचासिंग एम्स न सिनबनी मणिपुर दंगना COVID-19 गी मियोय अहुम नाबा फखी मियोय अमना नौना पॉजिटिव ओइखी हौजी एक्टिव केस मंगा लैरी राज्य हक्सेल विभाग ngana निमदा वारम थोकपा चेरोल अमन हाई हौखिबा पुंग कुनमरिदा पुना सैंपल चामगा निफुमदोय टेस्ट तौबगी मनुंगदा मियोय अमा नौना पॉजिटिव ओइखिबनी पॉजिटिव ओइबगी सांगचादा 0.8 नि हाइरिबा मतमसदा कोविड अनाबा मियोय अहुम नाबा फखिबगा लोइनना नाबा फखिबा अपुन मसिंग लाख 13,800 कुंथ्रा सुख्रे नाबा फबगी सांगना चादम फुदन दशमिक मरी तरुकनी राज्य असि ओइना हौजी फाउदा कोविड वैक्सीन डोज लाख 19,000 चौंगा मंगा काउख्रे मसिगी मनुंग अहानबा डोज लाख 13,900 अनिसुबा डोज लाख 19,000 चौंगा 63 अदुगा प्रिकॉशन डोज लाख 2,900 चनी याउरी मेघालय अमसुंग अरुणाचल प्रदेश के राज्यपाल थबक्तगी पोथारबा ब्रिगेडियर डॉक्टर BD मिश्रा ना हाइरी हौखिबसे हुमद्रानी थोएसदा भारत स्काउट्स एंड गाइड्स ना लेबाग असिगी तोंगान तोंगान मफम क्यादा थबक तौदुना लाकली भारत स्काउट्स एंड गाइड्स हुमद्राहुमदोय सुबा मपो कुमोनगा मरी लैनना शिलोंगदा पांगथोकपा थौरम अमदा राज्यपाल ना हाई लमदम असि नहारोल क्याना अफबा वाखलोन अमदी कथोपगा लोइनना भारत स्काउट्स सरुक यादुना मियांगी थबक तौदुना लाकली मसी लेबाक असिगी ओइना चाउथोकचनिंगाइनी थौरमदुदा राज्यपाल स्काउट आंखैदा लेमजनिंगाइ ओइरबा गवर्नर्स अवार्ड येंथोखी मालेंगी मफमसिंग लोइनना लेबाक असतंगासी गुरु नानक जयंती पांगथोकली गुरु नानक की 553 सुबा
ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯈꯁꯤꯡꯒꯤ ꯙꯔꯃꯒꯤ ꯆꯠꯅꯕꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗ ꯂꯥꯏꯁꯣꯟ ꯁꯚꯥ ꯄꯥꯡꯊꯣꯛꯅꯔꯤ ꯒꯨꯔꯨ ꯅꯥꯅꯛ ꯖꯌꯟꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁ꯭ꯔꯤ ꯒꯨꯔु ꯅꯥꯅꯛ ꯗꯦꯕꯖꯤꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯇꯨꯅ ꯈꯨꯔꯨꯝꯈꯤ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯒꯨꯔु ꯅꯥꯅꯛꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤꯗꯃꯛ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯈꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ G20 ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯂꯣꯒꯣ ꯊꯤꯝ ꯑꯃꯁꯨꯡ ꯋꯦꯕꯁꯥꯏꯠ ꯉꯁꯤ ꯍꯥꯡꯗꯣꯛꯀꯅꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯡꯗꯣꯛꯀꯗꯧꯔꯤꯕ ꯂꯣꯒꯣ ꯊꯤꯝ ꯑꯃꯁꯨꯡ ꯋꯦꯕꯁꯥꯏꯠ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯎꯠꯊꯣꯛꯄ ꯉꯝꯂꯒꯅꯤ ꯁ꯭ꯔꯤ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯕꯤꯗꯦꯁꯤ ꯊꯧꯁꯤꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ G20 ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯊꯧꯁꯤꯜ ꯑꯁꯤ ꯃꯊꯪ ꯊꯥꯒꯤ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯀꯌꯥ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯁꯤꯜ ꯑꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯜꯂꯒꯅꯤ G20 ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯏꯀꯣꯅꯣꯃꯤꯛ ꯀꯣꯑꯣꯄꯔꯦꯁꯟꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ GDPꯒꯤ ꯆꯥꯡ ꯑꯁꯤ 35% ꯌꯧꯍꯜꯂꯒꯅꯤ ꯃꯥꯂꯦꯝꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯆꯥꯡꯁꯨ 75%ꯒꯤ ꯃꯊꯛ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤꯡ ꯁꯔꯨꯛ 2ꯗꯒꯤꯅ 3 ꯐꯥꯎꯕꯗ ꯃꯁꯤꯗ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯄ ꯂꯣꯏꯅꯅ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯈꯝ ꯊꯦꯡꯅ ꯀꯜꯂꯦ ꯑꯃꯔꯣꯝꯗ BJP ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜꯒꯤ ꯃꯤꯇꯤꯟ ꯑꯃꯁꯨꯡ ꯔꯦꯂꯤ ꯀꯌꯥꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯀꯌꯥꯗꯁꯨ ꯗꯣꯜ ꯑꯅꯤ ꯑꯁꯤꯅ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ ꯑꯥꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯔꯥꯖ꯭ꯌꯒꯤ ꯀꯣꯅꯨꯡ ꯁꯤꯝꯂꯥꯗ ꯄꯥꯡꯊꯣꯛꯄ BJPꯒꯤ ꯁꯪꯀꯜꯞ ꯄꯇ꯭ꯔꯗ ꯁꯆꯤꯟ ꯄꯥꯏꯂꯣꯠꯅ ꯍꯥꯏ ꯔꯥꯖ꯭य ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ BJPꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯍꯥꯏ BJPꯒꯤ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯁꯤꯅꯤ ꯁ꯭ꯇꯦꯠ BJPꯒꯤ ꯗꯦꯄꯨꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯌꯜ ꯕꯩꯗ꯭ꯌꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯏꯕꯤꯔꯦ BJPꯅꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤ ꯒꯨꯖꯔꯥꯠ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤꯗꯃꯛ ꯔꯥꯖ꯭ꯌ ꯗꯜ ꯀꯌꯥꯅ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯔꯤ ꯉꯔꯥꯡ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜ ꯔꯦꯂꯤꯁꯤꯡꯗ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯀꯣꯟꯚꯤꯅꯔ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯁꯣꯛ ꯒꯦꯍꯂꯣꯠ ꯑꯃꯁꯨꯡ ꯑꯃꯤꯟꯒꯤ ꯂꯨꯆꯤꯡꯕ ꯑꯁꯥꯗꯎꯗꯤꯟ ꯑꯋꯩꯁꯤ ꯋꯥ ꯉꯥꯡꯈꯤ ꯃꯔꯛ ꯑꯁꯤꯗ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯗꯣꯜ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 13ꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ S. ꯖꯌꯁꯪꯀꯔ ꯔꯁꯤꯌꯥꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯣꯡꯆꯠꯇ ꯃꯣꯁꯀꯣꯗ ꯊꯨꯡꯈ꯭ꯔꯦ ꯗꯣꯛꯇꯔ ꯖꯌꯁꯪꯀꯔꯅ ꯔꯁꯤꯌꯥꯒꯤ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯁꯔꯒꯦ ꯂꯥꯚ꯭ꯔꯣꯚꯀ ꯉꯁꯤ ꯃꯣꯁꯀꯣꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤꯒꯤ ꯃꯇꯥꯡ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯟꯇꯔꯖꯥꯇꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯗꯧꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯂꯣꯟ ꯏꯇꯤꯛ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯂꯣꯖꯤꯁꯇꯤꯛꯁ ꯑꯃꯁꯨꯡ ꯏꯅꯔꯖꯤ ꯁꯦꯛꯇꯔꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯠꯌꯦꯡ ꯊꯝꯒꯗꯧꯔꯤ ꯀꯦꯟꯗ꯭ꯔꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯟꯇ꯭ꯔꯤ ꯚꯨꯄꯦꯟꯗ꯭ꯔ ꯌꯥꯗꯕꯅ ꯍꯥꯏꯔꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯨꯗꯛꯇ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯇꯉꯥꯏ ꯐꯗꯦ UN Secretary General High Level Round Conference Sri Yadavna hai oirakliba malemga aing asagi khal asi mangjangna thinghoungnabagi action plan ama khanaba matam oire hauzik aroibada maroi pau amuk hana Mukhyamantri Nongthaman Biren Singna Sangai Festival bagi theme song asi hokdoklagani Mukhyamantri Nongthaman Biren hairi Raija asna roadway sing mapung phana semgotlabadi chathok chasing thabakta hena khodong chahallagani Pradhan Mantri Narendra Modi na laibak asigi G20 presidency ge logo theme amasung website ngasi hangdokani amasung Himachal Pradesh amasung Gujarat Bidhan Sabha mikhal ge bot khombi thabak kankhatlakli pauloi jare